Hi, good morning mga punsiba kasyung taramnong sari. Ito, ngasidi yaksang aroy bon mission na may ngasidi. Ito na ngasya pagtapi marathon na ibo ko. Ano, ngasay di budi taam ko budi ko lang. Nanam tatuk gike, anduga ayo kikan tayo cabel sadri ibo ko. Ito, nanam tatuk gike. Kamar dia jatuh betul le me. Ai jakun da jangge. Kanyang nong ni ma. Khang de tau ong ta thuang u thau. Nên là bà cái chăm phút kim. Ai u jatri ka dong. Nên là bà cái chăm phút im tau Thu ke. Ana em thu ge duga horen ada namang payar ka di dum nama age sports ham to ko. Ana tra ka di dum nama aroi. Ana yem nars. Marathon thao marathon da koi kan gi. Sai gi club ki kan thu bon ko marathon ma ti ang tai di nam ni nang gim ne yam nam ba chan phang di phang de. Ado yu ju thu re ho yum chang e. Yu ju thu re ando cham cha thu ki ge. Chak sa da to gi ge bo ko. Jang do irum ba ga balance irum ba ta de. Du ga bora ga ne hai ko ma ji cha le. Ana adu chang dum ta to gi ge. Chak sa thu na bam ta. Hau ji mu that lo ya le. Mà tao. Ha, ai chạm trái cái khổ lắm, ta coi như này, chặt bút ra thì trờiเป็นตัวเองจากเสียหอนี่ว้าวอะไรอีชิงเดียนแต่กันดูอีกตัวซาน่ะนะบ่อันน่ะสามไซส์แกตัวอีรวมบัสเลยแหละนี่โบราณเลยแหละhậu không thì hay là cha rồi iron bas di ai ta put cho chinh khởi luôn bài lên rồi put chinh khởi chỉ ngoài này vậy hậu á bạn aerobic được bả hào ấy bora mấy ăn từ bora mà đây nè Ay, chingkat pala ha gitu eh. Belendri, daddy's finger iromba hay dan. Có mời đi hàn ra thụ lên. Chăm là bằng ngủ này. Một ở tiệc bọc. Hỏi phần đó. Thì đây cô già mới xin lên được. Cô già sống tôi lên được. Ở dưới thế.
ꯍꯥꯎꯋꯦ ꯐꯖꯅ ꯑꯗ ꯑꯝꯇ ꯆꯥꯏꯒꯦ ꯂꯣꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯏꯔꯣꯝꯕꯅꯦ ꯕꯣꯔꯥꯅꯦ ꯀꯩꯅꯣ ꯇꯧꯕꯗꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕꯀꯣ ꯑꯁ ꯑꯩ ꯐꯣꯟꯁꯦ ꯉꯁꯥꯏ ꯃꯩ ꯑꯃ ꯆꯠꯂꯦ ꯀꯃꯥꯏꯅ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯕꯥ ꯑꯝꯇ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯟꯕꯤꯔꯝꯒꯦꯕ ꯑꯩꯈꯣꯏ ꯕꯥ ꯉꯁꯥꯏ ꯁꯤꯗ ꯍꯤꯞꯄ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯕꯥ ꯑꯝꯇ ꯍꯤꯞꯄꯤꯁꯦ ꯑꯝꯇ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯟꯕꯤꯈꯤꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯕ ꯑꯝꯇ ꯑꯩꯁꯦ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯑꯝꯇ ꯂꯧꯈꯤꯒꯦ ꯉꯜꯂꯤꯉꯩꯁꯤꯗ ꯂꯧꯁꯜꯍꯧꯈꯤꯒꯦꯕꯀꯣ ꯄꯣꯠꯄꯨꯗꯤ ꯌꯥꯝ ꯅꯠꯇꯦ ꯑꯃ ꯑꯅꯤ ꯈꯛꯇꯪꯅꯦꯕ ꯁꯔꯞꯀꯨꯝꯕ ꯀꯩꯒꯨꯝꯕ ꯁꯥꯄꯣꯟꯒꯨꯝꯕ ꯑꯗꯨ ꯈꯛꯇꯅꯦ ꯂꯧꯗꯣꯏꯁꯦ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯃꯨꯛ ꯆꯥꯔꯖ ꯈꯔ ꯇꯧꯈꯤꯒꯦ ꯐꯣꯟꯁꯦ ꯐꯖꯅ ꯁꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯍꯧꯔꯦ ꯑꯗꯣ ꯑꯩ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯏꯁꯄꯣꯔꯠꯁ ꯑꯃꯨꯛ ꯇꯧꯕ ꯍꯧꯕꯨꯗꯤ ꯍꯧꯔꯝꯕꯅꯤ ꯑꯩꯁꯨ ꯈꯪꯗꯦ ꯊꯣꯛꯎꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯑꯝꯇ ꯊꯣꯛꯎꯈꯤꯒꯦ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯑꯗꯨꯅ ꯍꯣꯔꯦꯟ ꯊꯣꯛꯎꯈꯤꯒꯦ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯗ ꯏꯚꯦꯟ ꯀꯩꯀꯩ ꯇꯧꯗꯣꯏꯁꯦ ꯉꯥꯅꯨ ꯐꯥꯕꯤꯒꯨꯝꯕ ꯃꯧꯒꯤ ꯂꯩꯁꯥꯕꯤꯒꯤꯀꯣ ꯑꯗꯨꯒ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯑꯉꯥꯡꯒꯤ ꯑꯗꯨꯝꯕ ꯈꯔ ꯇꯧꯅꯤ ꯍꯥꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯊꯣꯛꯑꯒ ꯀꯩꯀꯩꯈꯔ ꯅꯝꯕ ꯌꯥꯕ ꯑꯗꯨꯝ ꯑꯩ ꯈꯔ ꯅꯝꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯉꯛꯑꯒꯦ ꯌꯥꯗ꯭ꯔꯥ ꯌꯥꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯔꯒꯦ ꯊꯣꯛꯎꯔꯒꯦ ꯉꯥꯅꯨ ꯐꯥꯕꯤꯒꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏ ꯍꯧꯖꯤꯛ ꯉꯥꯅꯨ ꯐꯥꯕꯤꯒꯤ ꯃꯧꯈꯩꯒꯤ ꯍꯥꯟꯅ ꯇꯧꯔꯦ ꯂꯩꯁꯥꯕꯤ ꯐꯝꯍꯟꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯁꯤ ꯈꯣꯡꯉꯀꯥꯟꯗ ꯅꯈꯣꯏ ꯉꯥꯅꯨ ꯐꯥꯕꯩ ꯍꯧꯗꯤ ꯍꯧꯔꯦ ꯉꯥꯏꯈꯣ ꯀꯅꯥꯅ ꯆꯥꯛ ꯊꯥꯔꯤꯅꯣ ꯊꯥꯗꯤꯌꯦ ꯍꯧꯗ꯭ꯔꯤꯀꯣ ꯍꯧꯗ꯭ꯔꯤ ꯃꯤꯠ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯀꯩꯅꯣ ꯄꯨꯔꯥ ꯗꯤꯁꯇꯔꯕ ꯑꯃꯗꯤ ꯇꯧꯋꯦ ꯍꯜꯂꯣ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯡ ꯏꯗꯣꯝꯆꯥꯁꯤꯡ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏ ꯈꯨꯠ ꯁꯝꯅꯔꯒ ꯈꯣꯏꯖꯟꯕꯤꯔꯛꯄꯗꯣ ꯕꯤ ꯀꯧ ꯇꯧ ꯉꯥꯅꯨꯁꯦ ꯌꯥꯝ ꯁꯤꯡꯉꯦꯕ ꯉꯥꯅꯨꯁꯦ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯉꯥꯅꯨꯁꯤ ꯀꯅꯥꯅ ꯐꯥꯒꯗꯕꯗꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯉꯛꯏ ꯁ꯭ꯄꯣꯔꯠꯁꯇꯤ ꯇꯧꯍꯧꯔꯤꯕꯀꯣ ꯃꯣꯏ ꯏꯚꯦꯟ ꯃꯊꯛ ꯐꯅꯌꯥꯝ ꯑꯗꯨꯝ ꯇꯧꯍꯧꯔꯤꯕꯅꯦ ꯑꯗꯣ ꯑꯩ ꯆꯪꯉꯛꯑꯦ ꯑꯩꯈꯣꯏ ꯃꯃꯥꯁꯤꯗ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ ꯃꯥ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯁꯤ ꯁꯥꯛ ꯇꯧꯗꯣꯏꯔꯕ ꯑꯣ ꯀꯣꯕꯤꯒ ꯀꯩꯅꯣꯒ ꯁꯥꯛ ꯆꯥꯛ ꯊꯣꯡꯉ ꯆꯪꯉꯣꯅ ꯍꯥꯏꯕꯕꯨꯅꯦ ꯀꯔꯥꯏ ꯂꯝ ꯊꯥꯞꯅ ꯆꯠꯈꯤꯅꯨꯀꯣ ꯆꯠꯂꯣꯏꯗ ꯑꯅ ꯏꯃꯥꯟꯅꯕꯗꯣ ꯐꯣꯟ ꯃꯥꯁꯦ ꯐꯣꯟꯗ ꯄꯥꯎꯗꯤ ꯐꯥꯎꯅꯩꯕꯀꯣ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏꯅꯩ ꯑꯗꯨ ꯈꯪꯗꯦ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯑꯗꯨꯅꯤ ꯑꯗꯨꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥ ꯂꯥꯛꯑꯒ ꯀꯩꯀꯩꯅꯣ ꯇꯧꯅꯕ ꯌꯥꯗ꯭ꯔꯕꯣ ꯈꯨꯠ ꯌꯥꯗ꯭ꯔꯦ
ꯑꯩꯁꯦ ꯍꯧꯖꯤꯛꯇ ꯀ꯭ꯂꯕꯇ ꯆꯪꯉꯛꯇ ꯉꯥꯏꯔꯤꯕꯀꯣ ꯉꯁꯥꯏꯒꯤ ꯀ꯭ꯂꯕꯇ ꯁꯨꯝ ꯂꯩꯕꯅꯦ ꯑꯗꯣ ꯀ꯭ꯂꯕꯇ ꯉꯁꯤꯗꯤ ꯊꯥꯕꯜꯁꯨ ꯀꯩꯁꯨ ꯃꯌꯥꯝ ꯆꯣꯡꯊꯈ꯭ꯔꯦ ꯁꯨꯝ ꯆꯣꯡꯕꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠꯁ ꯂꯣꯏꯕꯒꯤ ꯁꯨꯝ ꯃꯧ ꯀꯩꯀꯩ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯀꯩꯀꯩ ꯁꯨꯝ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔ ꯁꯨꯝ ꯆꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯝ ꯁꯤꯗ ꯃꯌꯥꯝ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯥꯞꯄꯛꯑꯅꯦꯕꯀꯣ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯂꯣꯏ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯎꯋꯦ ꯑꯗꯨꯝ ꯆꯥꯛꯇꯣ ꯍꯤꯟꯖꯥꯡꯗꯣ ꯉꯁꯤꯗꯣ ꯀꯣꯕꯤ ꯁꯥꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯅꯁꯨ ꯌꯥꯎꯁꯪ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯇ ꯁ꯭ꯄꯣꯔꯠꯁ ꯀꯩꯀꯩ ꯑꯗꯒꯤ ꯑꯦꯅꯤ ꯊꯕꯛ ꯀꯩꯀꯩ ꯑꯗꯨꯝ ꯆꯣꯡꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯚꯤꯌꯣꯔ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ
ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯆꯨꯡ